Lakhipur online putok saba Mei ki tang tara mari Laibak pokpa numit ki Khomjinba Pao tabirasi Ahan bada maru oipa pao SSLC exam da kasar ki distinction fangkiba Manipuri medium school ki mahiroi singda Manipuri sahitya parisara samna pugning thokot kre Pandit Ningthau Khongjam Khelchandra gi chahi chamaga subna taret subama pok kumon thorong pangthok kre Lamar Gram Madan Kulabati High School ki mahiroi singda haraute amba phongthok kre Barak Tampak ta industry gi lamda chauna ahongba porakhiba Moinul Hok Chaudhary bu ningsing kre amasung ngasi dagi chahi humpu humdai mamang dagi chanaragliba bhot thadabada kuttamuk taibagi chanabi ngasi su adumak hongdana leiri Hojik mapung oiba pau tabirase Manipuri Sahitya Parisad Assamna handak Sebana Loba SSLC exam 2024 da Kasar district ki oina mahiroi taruk distinction phangbada Manipuri medium school dagi mahiroi taruk na distinction phanglakpada harau nungai ba phongdokre mahiroi taruk dagi manungda Bontarapur High School dagi mahiroi mari aduga Singirbon High School dagi mahiroi ani yauri distinction phangduna mai paklaba mahiroi taruk adudi Bontarapur High School dagi M Ranjita Singha apunma mark changma ga yankai taret 92.7% H Thambal Tombi Chanu apunma mark changma ga yankai ni thoi 92% ni A. Rohan Sharma apunba mark changma ga nipu humdoi 90.5% M. Debita Singha apunba mark changma ga kuntra manga 89.2% ni aduga Singirbon High School dagi TH Lakhipriya Devi apunba mark changma ga kuntra mari 89% amasung Sanjukta Sharma apunba mark changma ga taranipan 86.33% phangki mai pakraba mahiroi sing asibu haukiba nongmaijing numita nat ki oiba lengjan fi huktuna pugning thokotpaga loinana ikai khumnamba utkre hairiba thoromasida Manipuri Sahitya Parisad Assam ki president Ngangom Joy Kumar general secretary KH Dhiren Loop asigi general secretary amadi VP Obiramba M Surja Kumar Sharma Y. Nadia Chan, President, Manipuri Sahitya Parisad, Lakhipur District Committee, K. Champalal, Secretary, Manipuri Sahitya Parisad Assam, Dr. Kunjalal Jendrebam, CEC, Manipuri Sahitya Parisad Assam, Y. Prapullo, President, Manipuri Sahitya Parisad Assam, Silchar Masa Amadi, Bontarapur High School ki Oja L. Dorendro Amadi, Manipuri Sahitya Parisad Assam ki branch Kayagi, Akhang Ahi Oja Singh, S. Menjor, L. Bimol, H. Bimol, M. Ranabir, Babahan, TH Bishanath Amadi, Mahiroi Singhi, Imung Manungi Biyoi Kaya Susaruk Jaki. Manipur University of Culture na sinduna ngarang Mei ki tang tara humdoi Imphal East Palace Compound da Pandit Ningthau Khongjam Khelchandra gi chahi chamaga subna taret subama po kumon thorom pangthokre University asigi BC Paunam Gunindro na thorom pu oiraga saknairaba filmmaker amadi culture personality Aribam Syam Sharma na mithunglen aduga Ningthau Khongjam Khelchandra Singh Memorial Trust ki chairman Ningthau Khongjam Tombiraj na ikai khumnajaba mithungoi ki Thaurum ga mari leinana Aribam Syam Sharma na direction piba documentary film ahum Pandit N Khelchandra Thangta amasung Thengo role utki Amaromda numit asida the Cultural Forum Manipur na sinduna Major Khulda leiba press club ta Pandit Khelchandra gi chamaga subna taret subama pu common thoromda forum gi president Dr. Koizam Santipalana Tharomapu Oraga, retired professor Manipur University, Professor Huiram Biharina Mithunglen Amasung, Professor Hidang Mayum Ekendra Sarmana, Ikai Kumnazaba Mithung Oina Saruk Jaki, Tharomga Mari Lenana, Antiquarian Amagi Midiengda Pandit Ningthau Khongjam Khelchandra Haibahira Masida, Assam University Silchar Professor Haubam Noni Kumarna Wangangke, Standard College Kongbadasu Numidasi Pangtoki Haina, Agartala Dagi Pangba Pauda Haidi. He chose a clerical position from the options offered. Rajkumar Pijausana, Rajkumar Babusana, and Karaibam Devi Singh. His ongoing scholarship. Multiple strokes in a single footstep.
Maroi Haiba is the basic sword yielding exercise, holding sword and shield along with advanced footwork pattern for a perfect coordination of handwork. The origin of the customary privacy machine pandit na yang na may eksena masi ako na tapi rami ay batay dung ngasigi nay na basidi sa itum nagi yang apik pa ako hiram ma makapoy benina itum nagi the origin of customary ay basida yang na chogo mi ang amada pandit ki warol singje masi nay na bayabagi Lamar Gramda Laiba Madan Kulabati High School ki mahiroi singna handak chahi ki metric parikha da chama pass tawrakpada SMDC amadi parents singna ngarang mahiroi singbu taramna okpagi thorom pangthokre thoramda SMDC ki president CH Nabakumar, headmaster Ashok Kumar, vice president Y Rajendra, senior citizen Moirangthem Nilamadhop, Oja Chaudhuri na dais ki member oiki Thoram haudokpa oina school asigi headmaster Oja Ashok Kumar na haraupa phangdokladuna mahiroi tara manga thabada loinamak pass tawrakpa marina star mark phanglakpa mahiroi tara na first division da manga amana second division phanglakpa asi Oja Singh amadi mahiroi singi hona jaman mahini haina mahangna singthaki Oja Chaudhuri na lairik ki mapandagi khunaida mithoi mihen oikibagi kudam changdam kaya thambiki SMDC ki president CH Nabakumar Singh na quality education ki tangai phadaba palladuna wangangki thoramda makok thongna mai paklakiba mahiroi singda selgi manapi duna pungning thawatki Silchar District Congress Office da Laikhidraba Kendra gi Mantri Oiramba Barak Tampak da Industry gi lamda achauba ahongba maporakiba Moinul Hok Chaudhuri gi chamaga subna amarak suba mapok common thoram da ngarang haikat lekat tamduna ikai khumna botkre District Congress ki Vice President Simanta Bhattacharya Sujon Datta Anwar Ahmed Loskor Galoinana Silchar Lok Sabha ki Congress Observer Dr. Maimom Santi Kumar na thoramda sarujaki haikat lekat tamlaba matungda Moinul Hok Chaudhuri na Barak Tampak asida porakiba Medical College, Pepper Mill, Engineering College, END Ban amadi Agriculture ki revolutionary steps sing loinana AIR Silchar Assam University na chingbagi wapam pallatuna mahakpu singtha tuna wangangki mitei luchingba Dr. Maimom Santi Kumar na haikibada Assam ki mitei singda nungsi midyeng jengbiramba Moinul Hok Chaudhuri bo ekoina kaupam thokte missing likpa assembly da mihut thaba ngamjakidaba mitei ekoi damak pambom tingtuna mera chawba singhabu MLA oina mai pakhan kiba misakadu matamadugi mating leiba mangarak MLA oikiba Central Industrial Minister oiramba Moinul Hok Chaudhuri ni haina mahakna phongdokhi উনার পক্ষ থেকে ভোট চেয়ে বিভিন্ন সমাজ থেকে মেরাজব সিংকে বিধায়ক বানিয়ে পাঠিয়েছেন এর জন্য মণিপুরী সমাজ চিরদিনের জন্য উনার প্রতি আমরা ঋণী কারণ মণিপুরী সমাজের জীবনশৈলী এই বিধায়ক পাওয়ার পর থেকে বিভিন্ন দিকে আমরা উন্নত হতে পেরেছি আজকে আপনাদের সামনে আমি দাঁড়িয়েছি এই মরহুম মনিল হক চৌধুরীর অবদান এখানেও রয়েছে Veil Foundation Bengaluru na Rabindra Ratna Puruskar 2024 piraklaba Konthaujam Kunjo Nongmaithim Nilamani Phungraingam Kaising Maisnam Ibochauba Laisram Jatra Thongram Sanatomba amadi Maisnam Thoibabu Selin Digital na Achamathorom Amagaloina na Selin Digital Mini Studio da ngarang taramna okre Thoromasida Dr. Panjobam Lenajit Singh Chairman Selin Digital Thiam Somen Singh State Coordinator Gyan Ratna Sahitya Academy amadi Ketrimem Jem Singh State Secretary Bahujan Sahitya Academy Sarukjaki Ngasidagi chahi humphumdoi mamangdagi chanaragliba bhot thadabada khutta muktaiba chanabi asi ngasisu adumak hongdana leiri mikhalgi matangda laibak asida ahongba kaya lakhrabasu laibak asigi mikhal commission asijanariba indelible ink asidi krista kumjali singamaga chamapan humpuni thoigi matamdagi ngasisu adumak hongdana Seasonary Muk Makalasina Unsa Natraga Kuzin Mamaida Hek Taisin Kibagi Unsa Dana Pung Humutra Nithoidagi Pung Marputra Truk Pauba Aduga Kuzin Mamaida Oiragana Chayol Anidagina Chayol Mari Pauba Adumak Mayek Lana Mutnaidana Laikini Bharat ki Kaithilda Muk Makal Kaya Panglabasu
hairiba muk makhala sidi leiba phangloi subna tegi leiba kasigi Karnataka lenga ki makhada Mysore Paints and Varnish Limited hairiba company asi khaktana hairiba muk makhala se puthokli aduga company asina Bharat ki Mikhal Commission khaktada hairiba kali asi yoli muk asi sembagi aronba formula company gi senior chemist anitana khangi aiba oina suleite hairi chemist aduna thabak tegi potharam daida mathangi chemist amuk aronba formula adu takthok hairi nungairi badi hairiba kali makalasi malengi Thailand Malaysia Afghanistan Nigeria na chingba atupato palaiba kuntrana Bharat tagi hairiba company asidagi leiduna makhoi gi leiba ki mikhal dasu sizinai hairi Kangan Jabama Health Care Amadi Paramedical Science da University Grants Commission na Sakhang Laba Chahi Amagi Diploma Chahi Anigi Advanced Diploma Aduga Chahi Ahumgi Bachelor of Vocation Course Tambayaragani Institute of Medical and Paramedical Science Silchar Amadi Gracewell Hospital Meherpur Silchar Anina Kusam Naduna Lingya Vidyapit University Faridabad Ki Makhada Course Asi Tambiba Haure Health Care Ki Field da Skill Development Oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass tawrabasina tamba yaraba coursing asi tamduna isana isabu thabak pijabagi kudong saba lobiyo aduga nursing yoga attendant first aid training emergency medical staff amadi RNP course na chimbagi atenba matamgi oiba course singi tamaktasu admission haujare SMDEP Civil Hospital Silchar practical tobagi kudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silchar da Lengsimbirabu natraga mobile number 93957324456 da pau phaunabiu Nungairaba Pao Kasar Pular Tolda Holistic Therapy Center ama hangduk chare Yoga Acupressure amadi Physiotherapy gi matingna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengna bagi tamak ngasimak lengsin biragu Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fulertol Kasarasam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari Mobile number 8638078821 ni Aroibada maruiba pau amukhanna SSLC exam da kasar gi distinction phangkiba Manipuri medium school gi mahiroi singda Manipuri sahitya parisada samna pugning thawat khre Pandit Ningthau Khongjam Khelchandra gi chahi chamaga subna taret subama pok kumon thorom pangthokre Lamar Gram Madan Kulabati High School gi mahiroi singda haraute ama pungthokre Barak Tampak ta industry gi lamda chauna ahongba porakhiba Moinul Hok Chaudhary bu ningsingkhre amasung ngasidagi chahi humpu humdai mamangdagi chanaragliba bhot thadabada kuttamuk taibagi chanabi ngasisu adumak hongdana leiri Lakhipur online YouTube channel gi pau sandok chaba ngasigi oinadi matang asida loijare